Isai amadi music na thawai oizarabasu hingnabagi lanfamda pumnamak laptoppa tarakhi masida natana artist kaya amasu masagi music instrument faoba yonduna hingnaba hotnarakli haina lamdam asigi saknairaba seisakpa ama oibada natana music director amasu oiriba Ranbir Thouna na fongdorakli wafam asi ngarang kakwada leiba Comax cinema da pangthokkiba Ranbir Thouna masana music composer tawduna sakpa yamna lapna haina mingthonba isai ama release tawbagi thoramda fongdokkibani Talent of Ranbir Thouna chahi kulumdoi mapung farak paga iroinana matam kuina isai fongludraba matung ngarang fongkiba yamna lapna haina mingthonba isai adu fongbagi thoram aduda Art and Culture gi Commissioner M Joy amadi Janims ki Medical Superintendent Dr. Lokesorna athoiba mitunglen Singh oina sarugyakhi hairiba thoram aduda seisakpa Ranbir Thouna na makha taraduna prajam yamna artist singbu nuksibirabsu lamdam asida oirakliba phibam asina tonganba Sentok lambi leitaba artist kaya ama hingnabagi lanfamda awapa kaya ama yoknadi haiki amadi matam kuina isai fongludraba matung ngarang fongliba isai asi nusi nungonda yumpham oiba amani amadi isai asi tongan ba lamsinga collaborate tawduna fongbani hairiba isai asi Manipuri loan khakta natana atopa loan singdaso handoktuna fongnaba thorang su tawri haiba wafam sing fongdokhi Sometimes I music music making go to studio hek thola kan da dum kaw aina to ngam aina kari to we have do ngam de duna kodi masilo compromise to lag bagi sound sahi na am gap to production to on so chakre tam adu 2023 sahi group do so adu 2025 lag bagi de 5 ay lucky number ni adu na masida exam aga si ay lifetime do ere masida mo hana na full year pa lagi halaga ta si production ji taw bani me ambur mo de na blessing ni ning bagi adu ay mo sina jaba si sa chana mo me ambur so ina blessing mo pa mo de ni si ya tam tam de bani adu masida lai si do ko ki in fact si cha ko de family ko ba ta ni lai si media ge si na ko lag me ay sahi a me lo na ko ma ta Then the Sugumba Toromotan Tony have the Gilmoite. Other the Apulaki, the Wishimai, which is my dog, and it is when I am sound of the